Ngasigi maruiba pauda Roots for Freedom haiba theme da Kwatha Festival lising ni tara nifan houdokhre. Langjing achoubada leiba MOBC godown da chathakhre. Amadi taramathoi suba Haipou Jadonang Memorial Football Tournament houdokhre. Khurumjari adom ni yengberi bisi Times of Manipur News ni hojik pau sandok na pizari. Roots for Freedom haiba pandam da ahum suba Kwatha Festival lising ni tara nipan houdokhre. Jet charo dagi more phawbagi lambi asigi ring road ama semgat pangam labadi Manipur gi ngamkhai ngakpada achauba mateng ama oiragani haina ichamgi hanigi president N Rajendra ngasi Kwatha Festival houdokpagi thoramda sharuk yaduna phongdokhre. Ngasi dagi hayeng phawba Root for Freedom haiba pandamda chathakhre festival adu houdokladuna N Rajendra na makhata na haiki Kwatha da lengakna guest house amasu sanaba thorang paikhatle. Guest house ama koi Kwatha gi kunok sari na laukthokhrabani maramdi mi hek lakpa matamda yamna kaino tongna ba haida adu musu mamang da laukthokhrabani aduna simaina koi gi sense ama porko pami ba lengak sida akoi khudimang mateng pangjallerga akoi gi ngasai gi sigi si chume nan unaba matamda akoi Kwatha gi ai phongna dum haijaramage ko lai khoimam leiriba jaga dune akoi gi mongpham leiriba jaga dune amtang pubir o haibane ba Kwatha lakidre adubu haiba akoi gi committee duna borel ne yaduna ka akoi gi committee ma sem gi duna lik tawr ga madu onam sem na pisan grabani haiba Kwatha na yam saiba akoi gi lining lambi sangjari bai gi sinau sina yamna nungai tana leiba akoi lamdu bawdi loksan da ya de haiba sigi wakal onam sem da ler kan madu gi poto Kwatha da numin mari ni man gi yobi o haiba Kwatha na yok tabda gi akoi ju sangu buni ne area da gi poto khang ne akoi onam sem da yor ga madu poto yok grabani soi soi da madu makte akoi ning ma thungani haiba gi thajaba lei. Ngasigi festival houdokpagi thoram aduda Arun Enterprises ki proprietor TH Arun amadi Kwatha village ki chief Kamal Ningthaujana mathang sitna guest of honor amadi president oina saruk yakhi thoram adugi special invitee oikhiba SP Technopol Dr N Ebom Chana mahaki mot pireduna wafam kaya phongdokhi lanai joiba natragana koi group ko ba nungai na tabale kasu koi Kwatha gi swaida nungai na tabdu phongdoktana tawdu tawbiraganu maramdi masina turisingda aduga Kwatha gi praja singda sense of security mangi aduga leiriba lamdamsing misingdasu atai atopasingna singnaba heli ai masin tangdi ai apdate tawgeningi Amaromda Kwatha kun asigi village secretary Ibo Yaimana festival asiga mari leinana phongdokladuna kun asida harau kumai amadi atai thoram lakpada kun asida checkpham chafam lekpham leitabagi awaba kaya ama mayoknari haina haiki chafam thakum bai ama leibena bila agati tum jabam ama haiba leibena masi yaragi athu matam thoi saraka maike degi khoigi guest house kumba amadi yam thuna sabada hoina yam darka oi haijaningi loinana hojauji oiriba khoigi lambi asi mamang jai ahobada 2016 dagi houkhre festival da khoi Manipur lengak la pirmaga mahoina wasak kya sakpirami adu hauji phaw jahi ahum suru sibaw khunjigi lambi college thab kaimda leibide masi akhoi Kwatha khuni labak thiuni hajani. Minorities and other backward classes MOBC department ki mathakta tongan ba maikai dagi lakhiba wakat singa mari leinana department asida leiriba godown singda chatharakpa red ki saruk ama oina ngasisu Langjing achauba mamang laikai da leiba godown red chathakhre red aduda godown aduda sewing machine embroidery machine water pump set GI set amadi pipe na chingba potlam kaya leiramba thengnarakhi tongan ba maikai dagi lakpa wakat singi matung inna vigilance department na mamang thagi kunthra dagi tongan ba mafam da leiba MOBC gi godown sing thingjinduna thamlakhibani thingjinduna thamlakhiba godown sing adu vigilance department ki SP H Balaram gi mityeng makhada ngarang dagi red chathaba hawrkhibani ngarang chathakiba red aduda luangsom da leiba MOBC gi godown dagi hawraktuna department asigi North AOC da leiba godown ani da su red chathaki MOBC department ki mayokta lakhiba wakat sing aduga mari leinana vigilance department ki maikai dagi mari leinaba che sang sing MOBC department ta pirak naba khanghan kharbasu ngasi fawa pikhalakpa leitri hairi vigilance department ki SP H Balaram gi mityeng makhada ngasi chathakiba red aduda sewing machine embroidery machine water pump set GI set pipe na chingba potlam kya leiramkhi
Zeliangrong Football Association Sinduna, Taramathoi Suba Haipou Jadonang Memorial Football Tournament listing ni Taranipan Kuman Lampak Men Stadium the houdokhre. Zeliangrong Football Association na sinduna Taramathoi Suba Haipou Jadonang Memorial Football Tournament ngasi Kuman Lampak Main Stadium Imphal da houdokhre. Ahoba match ta Ragailong Youth Club amadi Namdulong Youth Club ki marakta pangthokhi. Thauram haudokpada MLA amadi Pollution Control Board ki Chairman L Radhakishore na Jadonang Maribak Ningba amadi Prajabu Nungsijaba misakni. Mahaki thamoida Kanglup ki marakta khetnaba thamba pamkhide amadi mahaki tung inba singbu amatta oiba wakhallon khannanaba taklammi. Makha tarakpada Jadonang na utlamba amatta oibagi wakhallon khannanaba Manipur da leiriba praja miyamda appeal tawkhe. Mahakna hinglingi matamda takpiram liba mahakna utpiram liba nationalism gi maraipak nungsibagi majati nungsibagi adugi wakhallon adudi khoi ngasi fawada aikoi kawbu ngamde loinana tungda chahi kaya aikoi century kaya mahaku kawdaba haibase aikoi jati sigi ramdam sigi aikoi khudingmakki aikoi daitani haidana ngasi sigma tanja silomjaraga ayakna Tamenglong ADC के CEO amadi Organizing Committee के Chairman Dipu Kangmaina haikibada tournament asi sinbagi maru oiba pandamdi Assam, Manipur amasung Nagaland da leiriba Zeliangrong Kanglupu amatta oina machin manau oibagi wakhallon puraknaba amasung Kanglup singi marakta hena chesinba puraknabani haiki. We are trying to focus that the communal harmony of every tribes and sub-tribes of the Nagas and the Manipur in particular, to show that we are also part of the Manipur and we are also part of the Zeliangrong fraternity. Handak pangthokadoriba Sangai Festival ga mari leinana website among Chief Minister ki office ta Sangai Festival Organizing Committee ki mifam Chief Minister N Birena chair lauduna houdokhre. Thauram aduda committee ki maru ebe mayor sing Chief Secretary Suresh Babu, Tourism ki Director Ibohol amadi atay official kya su saruk yakhi. Website launch tawbaga loinana e-ticketing gi khudong chabasu phanghankhre. Lauthokliba khudong chabasing asi maru oina eco-friendly amadi chechang sinjinadana pandamda paikhatpani haina hairi. Kaksing district ki oina district asigi police na laukalakba noise control tongnaba khongthang oina makhol hauna thokpa gari sing phagat pa houkhre maru oina makhol hauna thauba bike sing phagat pa haure hairi. Singzamai Police Station ki manung chanba Kwakaithel makha thoksom laikai da LYS Sales Private Limited kauba cement amadi yum sabagi yot yonba business office amada ngasi ayuk pung 3 rom taba adwaida ID ama pokhai khre bom pokhai bagi thodok aduda thoidokba misi mina amadi asok apandi yaukhide hairi. Singzamai PS ki manung chanba Kwakaithel makha thoksom laikai da LYS Sel Private Limited kauba cement amadi yum sabagi yot yonba office amada ngasi ayuk ID bom ama pokhai khre thoidokpa misi mina asok apandi yaukhidre hairi. Bom adu ngasi ayuk chawrakna pung 4:9 rom tarakpa adwaida pokhai khibani. Bom pokhai khiba aduda office ki glass ki thong amadi atay atop pochai kaya amasu amanga ta thokhi. Thaudok thokpham dagi phangba pawgi matung ina LYS Sales Private Limited ki mapu laistram yaimna office asigi sangphamda amuba polythene ama leiramba thengnirakibani. Mahakna pochak adu karino khangningduna polythene adugi manakta changduna yengluraba tungda jingnarakpadagi mahaksu thoglakhi. Matam ikan kanadana minute 2 rom leiraga bom adu khanghaudana pokhai rakhibani. Adubu laibak phabadagi asok apandi yaukhidre hairi. Bom adu pokhairaba tungda Singzamai Police Station gi police team laktuna yengsinki. Imphal West District Police ki makok thongba police official sing yauna bomb blast asigi matangda kupna thijinba houkhre. Hauzik phawgi oina bom asi kanana kari maramgi thamlam libanu haiba chapchana khangba ngamdri. Ngase ayuk pung 3 rom taba matamda Kangpokpi Police Station gi manung chanba Kangpokpi Ward number 5 gi upper Khailangda leiba MS Mono Store mamangda sakti leraba bom ama pokhai khre bom adu kanagum kharana plan tawduna thamlamba oigani haina thajanari thodok aduda aso open amata yawba leikhide adumoinamak dukan gi saruk kharadi akai atoi thokhi thodok thokphamda Kangpokpi Police ki team ama sangsinduna thijin humjin bagi thabak
chathabaga loinana case ama laukhatre hairi nakal amaromda ngasigi bom pokai hankhibagi thodok aduda yaningdaba phongdoktuna kangpokpi miyamna dukan thong londona wakat khongsat ama chatkre paugi marak thatna atenma break amatang longminaji break ki matungda muhna taram okchari Churachandpur district ki tongan ba mafam kharada masak khangdaba singna yumda yokpa sanga sing hatpada natana attack tawbgi thabak paksana chatharakpadagi lamdam adumgi miyamna mi painare mamangda amukta tawkhidriba thodok ama oina hawkhiba October 28 tagi tha asigi ama phawbada Churachandpur gi Pautinkul village Churachandpur headquarters yauna mafam kharada yumda yokpa nganu yen oksing hatoklaga thamlamba amadi shokhalambagi thawong chatharakhiba ni hairi mamangda amukta thokhidriba thawong ama oina yumda yokpa nganu yen sing hatlaga pukhibagi mahutta yumbu adugi yumgi mangol manak nakpa mafam singda yansinduna thamlamkhibani maduda natana yumda ok yauna sa kayana masada thangda yalamba makhong kakthatlaga pukhibagi thawong chatharakhibani asigumba thawong kaya chatharakbasti khunjasingna mi painaba pokpaga loinana ahing nungthil gi matamda ngaksenbagi thabak kanna chathari hairi GPDP plan preparation and formulation for the year lisingani taranipan taramapan amasung lisingani taramapan lisingani kun haiba hiramda Imphal East ki Sawombung City block ki manung channa leiba haraurau tangkham GP gi anirak suba special gram sabha mifam ngasi haraurau community hall da pangthokre ngasi gi mifam aduda jila parisat member Angobi Devi amadi pradhan Kulesjandrana maru oiba mithunglen oina sharuk yakhi NSCNK dagi tanthurakraba loop asigi self-styled chairman Khango Konyak amdi spokesperson Isak Sumi makhoi gi base camp taga dagi tanthuraktuna Nagaland gi mafam khangdaba jaga amada miyamna taramna okhre hairi Khango Konyak English singin taratria ta khamlangna leikhidraba tungda lalo loop asiga self-styled chairman oina leirakhibani Directorate of Handloom and Textile na puthokpa Manipur gi nat ki oiba iyong phida yumpham oiba documentary film chara iyong ngasi hongni matung ina Imphal East Palace compound leiba City Convention Center film asi premiere show houkhre ngasi gi premiere show houkhre ba documentary film adugi script na Mutwa Bahadur ni aduga director na Ningthauja Lanchani thauram aduga mari leina film adugi matangda khananai na ba amasu pangthokhi houkhre thabirana wa kausunjere nang nungaitaba kaupokro and purul sie koina changam baduki the next day Manipur Athletic Association ki meeting makhada United People's Front UPF na sinduna hayeng pangthokadori batarani thoi suba mega marathon Manipur ing lisingani tarani pangi sem saba punamak loikhre marathon race asigi media sub committee ki members singena lead kadaba uniform ngasi Manipur Athletic Association ki office da sub committee asigi chairman Roman amadi organizing committee ki vice chairman N Rupachandra uniform ado yenthokhi ngasi phongkhiba pause singda kari kari moro iba pau yauri bage haibadu amuktang punna khangminase
Kanglai Park Kimbaira, Kwakatila Masung Kangpok Peter Leiba Dukan Anida Bom Pokai Kre, Yaning the Fongdok to Dukan Sing Tong Lon Kre, Miamna Rally Chatkre. Nasidagi Numit Nini Chathakhre, Kwatha Festival houkhre, Sarkar na Kwatha da Guest House Amasargani, Rajendro. ZUF ni Tingnava Singna kidnap Taukiva, Senior Manager Yauna, Mio Anitadurakle. Kangla Pau, Aikoi Punna Sapinavagi Wakalo Lap na Lay, Punsindrabadi Pamliva du Tengta Batavani. Aikoi gi Lairibanat, Culture, Dharma Hinganba Matautai, Sham. Assam da Ulfa Aina, Micha Manga Hat Kivagi Mayokta, Kaukiva Banna Town Akaiba Pikre. Nagagi isu loishindringai da kuki gi isu hana loishillu haina rally chatkre. Mukhyamantri Butaram na okhre. Bauzel, India gi khwaidagi phaba ahum suba CM Mingthon Phangkraba Biren okhre. Awangba mahai gi loksing laitrabadi punsida mai pak pangamloi. Gautam, Mafam ani da bom pokai kre, rally chatkre. Karian bikhokta mai mambadagi awaba mayok na re. Pandam, Taranithoi suba Jadonang Memorial Football Tournament houdokhre. BJP ki Biren na lusing balaingak lakpadagi Manipurda chingtam nungsinahanba ngamle Radha Kishore Sakangdaba singna yot simen yonba dukan amada bom pokai hankre Ningthau amadi Brahma Sabhagi Chairak phangkraba ipaipu singi ningsing thauram pangthokre Lining na punsil handrabadi masel nungsinaba ngamloi Karam Shyam Naga Autonomous Council piba yaroi Roibada maru iba pau amuk hanna Roots for Freedom haiba teamda Kwatha Festival listing ni taranipan houdokhre. Langjing achoubada leiba MOBC godown da red chathakhre. Amadi taramathoi suba Haipou Jadonang Memorial Football Tournament houkhre. Ngasigidi Manipuri pau matang asda loisinjare mityang tabire ba punamakpu amohana khurumjare.